ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯤꯃꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯁꯥꯒꯤ ꯆꯍꯤ 22 ꯁꯨꯔꯦ꯫ ꯃꯍꯥꯛ ꯃꯕꯨꯡ ꯑꯅꯤꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯅ ꯃꯤꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤꯃꯛ ꯅꯨꯄꯤ ꯂꯣꯏꯅ ꯊꯤꯔꯦ, ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯤ ꯃꯆꯟꯅꯨꯄꯤꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯥ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯗꯤ ꯃꯥꯒꯤ ꯈꯪꯅꯖꯕ ꯃꯤꯁꯛ ꯑꯃ ꯂꯩ, ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯑꯅꯤꯅ ꯁꯤꯟꯒꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯕꯗꯒꯤ ꯃꯥꯅ ꯈꯪꯅꯖꯕ ꯅꯨꯄꯥꯗꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯕꯨ ꯊꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯅꯣꯡꯏꯟꯁꯨ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯅ ꯈꯪꯂꯛꯄꯗꯒꯤ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯏꯟꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯍꯌꯦꯡ ꯋꯥꯅ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯗꯕꯗꯒꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯇ ꯅꯠꯇꯅ ꯂꯩꯁꯅꯥꯕꯨꯁꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯅꯣꯡꯏꯟꯅ ꯍꯦꯜꯂꯤ ꯈꯟꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯂꯩꯁꯅꯥꯗꯨ ꯅꯣꯡꯏꯟꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯅꯣꯡꯏꯟꯗ ꯆꯦꯜꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯈꯨꯗꯛꯇ ꯅꯣꯡꯏꯟꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯏꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯂꯩꯁꯅꯥꯕꯨ ꯈꯥꯝꯕ ꯉꯝꯖꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥ ꯅꯣꯡꯏꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ, "ꯅꯪꯅ ꯅꯄꯥ ꯊꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯧꯈ꯭ꯔꯁꯤ ꯍꯥꯏꯅ?" ꯅꯣꯡꯏꯟ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯕꯨꯡ ꯏꯉꯣꯆꯥ ꯑꯃꯗꯤ ꯂꯨꯈꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯏꯟꯗ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯈꯜꯂꯛꯑꯕꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ." ꯋꯥꯐꯝꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯅꯝꯗꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯏꯟ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯍꯧꯔꯦ꯫ ꯅꯣꯡꯏꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯦ ꯃꯗꯨꯗꯤ ꯂꯩꯁꯅꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯨ, ꯂꯩꯁꯅꯥꯒꯤ ꯏꯃꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯈꯣꯏꯒ ꯂꯝꯕꯥ ꯉꯝꯂꯣꯏ ꯍꯥꯏꯅ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯂꯩꯁꯅꯥꯗꯨ ꯃꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯃꯥꯅ ꯆꯩꯔꯤ, "ꯅꯪ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯦꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯖꯗꯅꯕ ꯃꯤꯁꯛ ꯑꯗꯨꯗ ꯂꯩꯔꯒ ꯅꯪ ꯀꯔꯤ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ ꯅꯪ." "ꯏꯃꯥ, ꯑꯩ ꯃꯥꯒ ꯂꯨꯍꯣꯡꯖꯒꯦ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯃꯥ." "ꯍꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯃꯇꯝ ꯈꯔꯒꯤꯅꯤ. ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯒꯗꯕ ꯆꯤꯔꯕ ꯃꯇꯝꯗ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯊꯤꯒꯗꯕꯅꯤꯅꯦ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛꯇꯨ ꯌꯦꯡꯂꯒ ꯅꯪꯒꯤ ꯅꯕꯨꯛ ꯊꯟꯒꯗ꯭ꯔꯣ? ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ." ꯋꯥꯐꯝꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯅꯥ マꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡ ꯂꯩꯁꯅꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯣꯡꯏꯟꯁꯨ ꯂꯩꯁꯅꯥꯕꯨ ꯀꯥꯎꯕ ꯉꯝꯖꯗ ꯃꯁꯤ ꯎꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯔꯛꯁꯤꯗ ꯂꯩꯁꯅꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯨꯛ ꯇꯥꯔꯦ, ꯃꯗꯨꯅ ꯍꯦꯟꯅ ꯃꯁꯥꯗꯨ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯂꯩꯁꯅꯥ ꯃꯥꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯗꯨꯅ ꯅꯣꯡꯏꯟꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯌꯥꯝ ꯊꯥꯖꯗꯅ ꯂꯩꯁꯅꯥꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯣꯡꯏꯟ ꯉꯁꯤꯗꯤ ꯅꯨꯄꯥ ꯊꯣꯛꯂꯒꯤ ꯃꯇꯥꯒꯨꯝ ꯂꯩꯁꯅꯥꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯒꯤ ꯏꯉꯣꯆꯥ ꯑꯃꯗꯤ ꯂꯨꯈꯣꯏ ꯂꯥꯛꯇꯨꯅ ꯅꯣꯡꯏꯟꯒꯤ ꯏꯃꯨꯡꯗ ꯂꯩꯁꯅꯥꯕꯨ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯒꯤ ꯅꯣꯡꯏꯟꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯨꯒꯥꯏꯗꯨꯅ ꯊꯅꯝꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯏꯟꯒꯤ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯗꯨꯅ ꯊꯅꯝꯂꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯆꯟꯅꯨꯄꯤ ꯂꯩꯁꯅꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯩꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯌꯨꯝꯗ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯀꯌꯥ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯑꯣꯜꯂꯛꯄꯗ ꯂꯩꯁꯅꯥꯒ ꯅꯣꯡꯏꯟꯒ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯅꯥ ꯃꯥꯒꯤꯗꯤ ꯂꯝꯕꯤ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯣꯡꯏꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯉꯁꯤ ꯐꯤꯕꯝ ꯁꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕꯁꯤ ꯂꯩꯁꯅꯥꯒꯤ ꯋꯥꯍꯧꯗꯒꯤꯅꯤ, ꯑꯗꯨꯅ ꯅꯣꯡꯏꯟꯒꯤ ꯃꯌꯨꯝꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯏꯟꯅ ꯃꯥꯒꯤꯁꯨ ꯃꯐꯝꯁꯤꯗ ꯌꯨꯝꯐꯝ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏ, ꯃꯗꯨ ꯄꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯏꯃꯨꯡꯅ ꯏꯟꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯇꯥꯟꯖꯔꯝꯃꯤ꯫ ꯁꯦꯜ ꯈꯔ ꯄꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯩꯁꯅꯥ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯛꯂꯝꯃꯤ꯫
Matam aduda Lexnadi mayumda macha anibu konsinduna mapuraiba halakpa ngaizarami. Adubu laibak thibani. Nong nungsit tawrakpaduda lambigi matayda hobu upambi ama teglakpadagi mayum tabu yaurabadi khana chenjarakhiba nonginda haiba upambi aduna nankibadagi mafam aduda nongindi aroiba oikre. Nong nungsit lepkhraba matamda Lexna mapuraibabu halakpra yengba tholakpada lambida lakpa mina asauba upambi ama tektharakpadagi mi ama nanduna sihore haina hairami. Wadu tabada Lexna mafam adu tamna chelaklami. Mafam aduda mioi kaya amasu leirami. Lexna su sangsinduna yengluba matamdadi mapuribagi haksang haibadi masadu upsilaga manangal aduda upambi aduna nansilaga makoka makhonglom thangba saruk adugana masa marengna nanduna taraga leirami. Lexna di mapuribana sekhiba puri khongaw machuduni haiba khanglakpa mikupta mahak wakhal takhidre. Asumna nongengi aroiba oikre mapuriba lekhidraba matung Lexna macha ani thakpa ngamnaba thabuk suba tarami. Adubu masanaha oibanina mahakna chaluba thabak mafam khudingda mabu mitaba mioisingi masingdi asum hilaami. Mapuraiba leitabagi wakhal nungai chingaiduda adumna amuk mina laknarakpaduda mahaki thamoidi machet kaya thokna kaikhirami. Namidangi matamni Lexna macha ani busak bizari macha nupana. Ima, ai ngasai ojana lairik sunaba leidena phuingo lairik laibiyo ima. Hayingdi soidana leirasiko. Macha nupiduna amu Ima, ai laik tamba talle ojana phubigani. Isa thoibe adumaina haino. Ima ni hinglise noigi asadani. Aduna nakhoi laik tamdaba yadabani. Ojana phurasune nakhoibu phahaningbagi aduk tawribani. Sinaba phurui. Hoi Ima. Ado jaksu jasilo. Mama hayingdine thabak lei nganta agot kadabani. Mathangi numitni Lexna macha anibu hodokpiraga jakjaji khara khang macha amada ngaubiraba matung madu pizaraga mahi tamba chalhankhre. Macha ani na chatkraba matung mahaksu thabak chalami. Ngaihaki matung mahakna lengoi pekliba mafam adu yoraklami. Lexna masagi mathauda mapungning changbi nupini. Hek yorakpaga kanagasu onsinaruba tauda masagi mathaudu tawrami. Matam aduda makhoina tawriba thabak adugi khusuman pinabagi lakliba nupa amana Lexna gi manakta sangsinduna hairami. Lexna, nangna thabak subasi ai yengba ngamdini. Nang sinataba thabam tor ai nangi mateng pangki. Lexna di mina adumna hairakpasi magi asaubi oirami. Mabu nupa yaudana panba yumbalni haibagi usitaba yam mali aduna. Aidi kanagumba misa amatadagi mateng pamjade. Aduga nanga ega kari mari thongnaduna aina waraga nangni yengba ngamdriba. Matungdadi aigi maramda nungaitaba tawbigano. Lexna gi wahi kharaduda nupado sauninglami aduna nang si yengbadadi yamna ingna ui adubu ngangthorpo wahidi kakak lawini ko. Lexna hana yenglamda mayumda halami. Ma masasi lukrabinina mina misau sanglakani haiduna yamna pakhatchai aduna mahak kanamtadagi maram chadaba selgi mateng pamde aduna mayumda halaaga matomta khali. Ai isani isabu kayam kuina senaduna leiba ngamgani. Napa, nang di aigi awabasi uramloy ko. Nang leiramlabadi, ay si kayada nungayramgani. Asumna, Lexna na macha ani thak na bukho na bada, injang napi amuk lalon bachalami. Aduda sumadi, masak mataw phajabani na, mapungning warak pangamdaba nupa kayagi laknapam hekta oirami. Asumna tawru ba thabak khudingda, magi punsida misaw changduna leirabada, mahak na macha ani buthak pangamlaroidra yamna pakhatchai. Adugi matung Lexna wakhal ama khale madudi magi phajaraba masak amadi magi sabal murti asiga ani sina magi punsi asi lamak khangda mangkhibasu yai khanduna mahak kari tawsige magi maithong asi karina khumjingani kari upai lei haina thiba horakle. Adubu pumnamak oiduna su chadabadi yadabanina mahak ina khunba imung kayada changduna thabak tawjage awamal khara pibiyu haiduna amuk tawba horaklami. Adumna tha khara chatlaba tungda nongmadi inak yam khunba nupa amana Lexna bu magi imungi thabak khara tawbinaba hairami. Lexna su hoi haiduna nupa aduga loinana chatlami. Numik kharani nupa adugi mayumda mahakna thabak tawba chatpaduda nupa aduna Lexna da hai. Kari haiba nangi mingdo. Nangi awat apa leirasu noigi nasiyam sida dum hayuko. Aduga nangdi ekhoi imungdagi hendoklaga atopa imungda thabak tawbu yaroi.
Leksna tumina tari nupaduna makha tari. Nasak atuk fajakhrabi nangna yumthong khudingi changduna thabak tawbdo kana khangni tamba ngamdedana. Haigidaba loirabra. Loiradi aigi ithau tawjarukhige. Tawru. Ngaihaki matong Leksna mayumda halaktuna macha aniga loinana chak chaminarami. Nongthilgi matamdana macha anibu lairik pahalaga mana macha anigi segairaba phuri khongaudu photuna leiri. Macha nupina. Ima, handakti aigi phanek macha ama leibiyu ko? Leini, isagi phanek macha ama soidana leini. Ima, aigi di kemta leibino, lairi awat pado adu leibiyu. Leksna wakhal nungai tatapna. Ibungo, ima su isagi lairik to leigi khanmane. Adubu hekta ngamde. Napa leiri ngaida, yung macha si masana bo hotnabada. Migi sel kar soksilure. Madugi sendoi hunnabaga. Imungi singsak wanbaga tawbada amata konadre. Imana purakhiba sana kharadusu leifam leitabadagi lamma chesi leibada loina kaithokre. Hausik napana ima isagini haiduna thambiramba haibabu napagi khongyagi mami si khakta ngai haure. Mamagi awaba maithongdu ubada yare daima lairano ai imanabadagi wairaga silagi. Leksna kadomdagino khanghaude mapi sintharakduna hayeng isana chawraga mamase nungai kani khalibani aduna isagi lairik soidana leigani. Mathangi namitni ngasi su Leksna ngarangi yum aduda thabak tawba laklami. Ngasi di yumbu nupi aduna Leksna bu harau harau koksinduna hai. Leksna nang lakpa ngaibada kayadi ware. Inamsi kay leirage. Kaysa leitida. Ado inamsi si wa ama haiki. Hekta haibiyo inamsi. Ado baro, aikhoy ipamgi ibung sing thokpa ama leyi. Ma sune nanga chap mane. Magi nupido leikhidre. Masa ani thanamlaga. Aduna mayam changduna magi nupi ama thinaba kanna hainari. Aduda nang leiragero. Sumaina thabak wana sudoi sarukpudi nungaina leinaba. Wafamdu tabada Leksna thamoi sokna nungaitaba phawi. Aduga inamsi. Ahidi nungai phaba karimata kalakjade. Aigi isa anigi asadane nachanna hingzari base. Aina nungai phaba kanagi makada leikhraga. Aigi isa anisina pidat padatpa lamza sara macha haibadu oiduna lambi lamza koi chalhalu hairibra. Haima nangi nasa ani duso adum yengsilaga loiridana. Inamsi oiridaba wado haibirano. Nupi ekhoitanabu migi masado isa sakna nakon ngame. Adubu nupa oibasingdadi madu ngamde. Moina pamlibase sumnatangi ai du khakdane. Atopa kana su chenaba pamde. Matungdadi asigumba wase amu hana haibigano inamsi. Adumna wari sanaringai yumbu nupi adugi mapurebadu amu changsilaktuna magi nupida ising lawrusu haina thadokre. Madugi tanjadu lawduna nupa aduna apam nungsi poklaba wahida hairaklami. Leksna kaidore nasa nungaitabro kaisi tawdeda nangna nungaitaba leirasu aingonda hayo ai leirise nangi amadi nasagi mateng pangnabagine khudongchada chadragana aigi yumsida angangsingdo puraklaga punna leirura aigi mateng pangbiga takpiba laibak phabani lause adubu lukhrabi Leksnadi arembada migi machum chade isagi humang mantana isa ani yoksari nakhoi kanamtagi minungsi pamjade nakhoigi minungsi aduna ibu nongmadi awabagi paktalang sinduna thambiramgani haiba ai khangi. Leksna nang yam saurba male nangi na sakna tuksu phase adugi su mathakta nangi amu samlang aduna su hina magun hablari nangi saktam ubada mipum khuding khoidani yengnabani. Wafam singse taraba matong Leksna hoimai hairamdana mayumda halakle. Mana mayum yoraklaga wadi ngangda tamina sungi hak phamlaba matongda matongta haizei. Aigi sakta masibu hena makul hapliba aigi samlangse masina ibu manghanaba macha oire. Wakhandu khallaba matong Leksna mingsel ama yenglaga matom tamagi masamdu yam tena kakthali haibadi maru sitnana kokte haibagi wani masamdu loina kakthakre. Aduga magi maithongdusu hamukna musit muna taisinduna ngasidagi Leksna kanano haiba mina masak khangdanaba mawongda sangjinkre.
ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯆꯥ ꯑꯅꯤꯗꯨ ꯉꯉꯛꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ, "ꯏꯃꯥ, ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯩꯅꯣ?" ꯂꯩꯁꯅꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯈꯨꯝꯂꯛꯏ, "ꯏꯃꯥꯅ ꯂꯧꯔꯤꯕ ꯁꯛꯂꯣꯟ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯁꯥꯗ ꯑꯔꯨ ꯑꯍꯦꯟ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯊꯥꯗꯣꯛꯈꯤꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯍꯤꯡꯗꯕ ꯌꯥꯗꯦ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯍꯧꯖꯤꯛꯇꯗ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ, ꯃꯆꯟꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯅꯨꯄꯥ ꯃꯔꯥꯏ ꯍꯦꯟꯈ꯭ꯔꯦ, ꯃꯉꯣꯟꯗ ꯍꯩꯇꯕ ꯊꯕꯛ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥꯅ ꯋꯥꯅ ꯍꯣꯠꯅꯖꯕꯁꯤ ꯎꯕꯗ ꯃꯆꯥ ꯑꯅꯤꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯎꯠꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯤꯗꯤ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯈꯨꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯝꯗꯥꯏꯗ ꯃꯉꯥꯜꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯆꯥꯛꯊꯨꯡ ꯂꯩꯉꯥꯛꯇꯒꯤ ꯃꯇꯤꯛ ꯆꯥꯅ ꯐꯪꯅꯕ ꯍꯣꯠꯅꯖꯈꯤ꯫ ꯑꯗꯨꯒ ꯃꯗꯨꯃꯛꯁꯨ ꯐꯪꯗꯨꯅ ꯃꯉꯥꯜꯒꯤ ꯏꯃꯨꯡꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯗꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯃꯃꯥ ꯃꯆꯥꯒꯤ ꯁꯔꯨꯛ ꯈꯔ ꯈꯔꯁꯨ ꯈꯥꯏꯕꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯉꯥꯜ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯊꯤꯔꯛꯂꯒ ꯃꯆꯥ ꯃꯃꯧꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯒꯅꯤ ꯈꯜꯂꯝꯕꯤ ꯂꯩꯁꯅꯥꯗꯣ ꯉꯁꯤꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯩꯁꯅꯥꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯉꯥꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯀꯗꯕꯒꯤ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏꯕꯣ?" "ꯏꯃꯥ, ꯃꯣꯏꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯆꯠꯂꯨꯔꯣ. ꯑꯗꯣ ꯉꯔꯥꯡ ꯏꯃꯥꯅ ꯄꯥꯠꯇꯒꯤ ꯐꯥꯔꯛꯄ ꯉꯥ ꯈꯔ ꯌꯣꯛꯂꯤꯕꯅꯤ, ꯃꯗꯨ ꯄꯨꯈꯣ." ꯃꯃꯧ ꯅꯨꯄꯤ ꯃꯂꯌꯥꯅ, "ꯌꯥꯔꯅꯤ, ꯄꯨꯔꯔꯣꯏ. ꯆꯠꯂꯝꯗꯥꯏꯁꯤꯗ ꯗꯥꯎꯒ ꯌꯥꯔꯣꯏ." ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯉꯥꯜꯅ, "ꯌꯥꯔꯦ, ꯆꯠꯁꯤꯜꯂꯣ." ꯂꯩꯁꯅꯥꯗꯨ ꯃꯆꯥ ꯃꯃꯧ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ, "ꯏꯆꯥꯁꯤꯡꯅ ꯄꯤꯛꯂꯤꯉꯩꯗ ꯈꯥꯡꯈꯤꯕ ꯑꯋꯥꯕꯗꯤ ꯅꯣꯡꯃ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ, ꯏꯆꯥꯁꯤꯡꯒꯤ ꯃꯄꯥꯜ ꯆꯥꯔꯛꯈꯤꯅꯤ ꯈꯟꯕꯗ ꯂꯣꯏꯅ ꯀꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯅꯧꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯅꯤ? ꯃꯣꯏ ꯃꯄꯥ, ꯅꯪꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅ ꯈꯥꯡꯂꯤꯕ ꯆꯩꯅꯥ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ?" ꯃꯆꯥꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯇꯨꯅ, "ꯏꯃꯥ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯅꯥ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ, "ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ. ꯑꯩꯉꯣꯟꯗꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯦ. ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯍꯃꯨꯛ ꯇꯩꯕꯤ ꯍꯦꯛꯇ ꯍꯥꯏ." "ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ. ꯅꯅꯝꯃꯁꯦ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯄꯪꯍꯥꯏ ꯍꯥꯏꯔꯤꯅꯤ." ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯃꯃꯧ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯀꯠꯂꯛꯇꯨꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯥꯏꯅꯐꯝ ꯈꯪꯗ, ꯋꯥꯀꯠꯄꯝꯁꯨ ꯂꯩꯇ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯥꯜꯁꯨ ꯍꯧꯖꯤꯛꯇꯤ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯌꯦꯡꯅꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯅ ꯃꯈꯣꯏ ꯌꯣꯛꯂꯛꯄ ꯃꯇꯝꯗ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯁꯅꯥ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯏꯁꯣꯔꯗ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯅꯤꯖꯔꯝꯃꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯄꯗ ꯃꯃꯧ ꯅꯨꯄꯤ ꯃꯂꯌꯥꯅ, "ꯀꯩꯅꯣ, ꯃꯥꯡꯒꯣꯜ ꯋꯥꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯇꯩꯅꯕ꯭ꯔꯣ?" "ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ?" "ꯏꯃꯧ ꯏꯕꯦꯝꯃꯒ ꯍꯥꯏꯕꯤꯔꯛꯀꯅꯨ. ꯅꯁꯛꯅꯦꯅ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯨꯆꯨ ꯈꯨꯃꯨꯗꯨꯒ ꯑꯉꯥꯎꯕꯤ ꯌꯥꯝ ꯃꯥꯜꯂꯤ." "ꯏꯃꯧꯅ ꯏꯃꯥꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ. ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯥꯎꯔꯤꯕꯗꯨꯕꯣ?" "ꯅꯠꯇꯦ, ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ? ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄꯗ ꯂꯩꯕꯥꯛꯁꯦ ꯂꯣꯏꯅ ꯄꯣꯛꯊꯣꯛꯇꯅ ꯇꯧꯔꯤꯁꯦ." "ꯑꯗꯨꯗꯤ ꯅꯪꯅ ꯅꯠꯇꯦ. ꯏꯃꯥꯅ ꯂꯥꯏ ꯀꯣꯟꯁꯤ ꯄꯨꯊꯣꯔꯛꯄꯗ ꯀꯝꯕꯤꯁꯤ ꯃꯈꯥꯗ ꯇꯥꯈꯤꯗꯅ ꯂꯩꯕꯥꯛꯇꯣ ꯈꯔ ꯀꯥꯏꯈꯤꯕꯅꯤ." "ꯑꯣꯏꯗ ꯄꯥꯗ ꯈꯨꯝꯕꯗꯤ ꯍꯩꯔꯦ. ꯌꯥꯔꯦ, ꯆꯪꯉꯣ. ꯑꯩ ꯃꯥꯒ ꯊꯕꯛ ꯆꯠꯀꯗꯕꯅꯤ. ꯆꯥꯛꯀꯗꯣ ꯄꯔꯞ ꯊꯣꯡꯉꯨꯁꯨ ꯆꯠꯂꯣ." ꯃꯉꯥꯜ ꯊꯣꯛꯂꯛꯇꯨꯅ, "ꯀꯩꯗꯧꯅꯔꯦ?" "ꯀꯩꯁꯨ ꯇꯧꯗꯦꯗ. ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕ ꯂꯩꯕ꯭ꯔꯣ?" "ꯂꯩꯌꯦ ꯏꯃꯥ." "ꯑꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ. ꯑꯗꯣ ꯅꯆꯟꯅꯨꯄꯤꯁꯤ ꯀꯔꯤꯅꯣ ꯈꯔ ꯂꯩꯅꯤ ꯍꯥꯏ. ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ. ꯏꯃꯥꯁꯨ ꯍꯟꯗꯛꯇꯤ ꯅꯄꯥꯒꯤ ꯂꯥꯏꯗ ꯂꯥꯏꯂꯨꯛ ꯃꯆꯥ ꯑꯃꯇꯪ ꯀꯠꯁꯤꯔ ꯍꯥꯏꯅ ꯇꯧꯕꯅꯤ." ꯃꯂꯌꯥꯅ ꯑꯣꯏꯅ, "ꯑꯩꯗꯤꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤ. ꯃꯣꯏꯗ ꯏꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤꯕ. ꯅꯣꯏꯒꯤ ꯅꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ." "ꯏꯃꯥ,
ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯆꯥ ꯍꯥꯟꯅ ꯊꯣꯡꯕꯤꯔꯣ ꯃꯆꯟꯅꯨꯄꯤ ꯂꯥꯡꯂꯦꯟ ꯊꯣꯛꯂꯛꯇꯨꯅ ꯇꯥꯆꯧ ꯏꯃꯥꯁꯦ ꯍꯟꯗꯛꯇꯤ ꯃꯁꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯔꯨꯗ꯭ꯔꯤ ꯏꯅꯝꯃꯗ ꯆꯥꯛꯇꯨ ꯊꯣꯡꯍꯜꯂꯣ ꯏꯃꯥꯁꯤ ꯌꯥꯝ ꯋꯥꯔꯕꯅꯤ ꯇꯥꯆꯧ ꯍꯦ ꯕꯥꯁꯥꯕꯤ ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯜꯂꯣꯅꯦ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯍꯩꯔꯤꯁꯦ ꯏꯅꯝꯃ ꯑꯩꯅ ꯏꯅꯝꯃꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯀꯂꯔꯤꯡꯁꯤꯡꯗꯨꯅ ꯋꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯍꯣꯏ ꯏꯕꯦꯝꯃ ꯉꯝꯖꯗ꯭ꯔꯤ ꯅꯠꯊꯤꯕꯣꯡꯁꯨ ꯊꯥꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯇꯧꯕꯒꯗꯤ ꯉꯝꯖꯗ꯭ꯔꯦ ꯏꯅꯝꯃ ꯃꯕꯨꯡ ꯃꯆꯟꯒꯤ ꯋꯥꯔꯤꯗ ꯏꯅꯝꯃꯅ ꯃꯐꯩ ꯑꯣꯏꯒꯦ ꯈꯟꯕꯤꯒꯅꯨ ꯏꯃꯥꯅ ꯃꯇꯨꯡꯗꯒꯤ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯊꯤꯕꯣꯡ ꯀꯥꯏꯅ ꯄꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯏꯅꯝꯃꯅ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯣ ꯃꯉꯥꯟꯅ ꯃꯆꯟꯅꯨꯄꯤꯗ ꯂꯥꯡꯂꯦꯟ ꯅꯅꯝꯃꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨ ꯇꯥꯆꯧ ꯅꯪ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯃꯨꯛ ꯇꯩꯕꯤ ꯑꯉꯥꯎꯕꯤ ꯃꯥꯟꯕꯤꯁꯦ ꯇꯥꯆꯧ ꯏꯕꯥꯅꯤꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯄꯤꯔꯛꯈꯤꯕ ꯅꯪ ꯑꯩꯒꯤ ꯏꯃꯥꯗꯨ ꯅꯠꯇ꯭ꯔꯣ ꯇꯥꯆꯧ ꯂꯩꯁꯅꯥ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯊꯥꯡꯅ 이마기 랑래 라오 이문다 장시 헥 떠러가 깝신나봐 헥 떠러가 하우키바 와리 나떼 너희나 두마이 떠러가 애기 뿡닝 올라가니 칼리러 다쳐 나나 뜨민 숨 레이시 까이기로 난 이마 하나 와디 앙다 농다 로나 깝리시 나 호드로 따서 아이시 뭉시다네 숙레이 레밍드레 너희서 그래 해말라보네 너는 뭐나 해내드레 하려디 마시 머름다수 그래 레비야보네 ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯁꯅꯥ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯗꯨꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯩ ꯃꯇꯝ ꯈꯔ ꯃꯣꯏꯒꯤ ꯃꯐꯝꯗ ꯂꯩꯈꯤꯒꯦ ꯏꯃꯥ ꯍꯣꯏꯁꯨ ꯏꯃꯥ ꯍꯣꯏꯅ ꯊꯣꯛꯄ ꯃꯇꯝ ꯈꯔ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ ꯉꯁꯤ ꯏꯃꯥꯅ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯣꯏꯈꯤꯕꯅꯣ ꯉꯁꯤ ꯏꯃꯥꯅ ꯆꯃꯣꯠꯅꯕꯤ ꯁꯥꯈꯤꯕꯁꯨ ꯀꯅꯥꯒꯤ ꯃꯔꯝꯗꯒꯤ ꯁꯥꯈꯤꯕꯅꯣ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ ꯑꯔꯨꯕ ꯐꯖꯕ ꯂꯣꯏꯅ ꯈꯪꯏ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯐꯤꯚꯝꯁꯤꯗ ꯑꯣꯏꯔꯛꯈꯤꯕꯁꯦ ꯏꯃꯥ ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕꯁꯤ ꯆꯃꯣꯠꯅꯕꯤ ꯅꯃꯥ ꯑꯩ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯏꯆꯥꯅ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯑꯣꯏꯅ ꯆꯠꯈꯤꯅꯤꯌꯦ ꯃꯉꯥꯟꯁꯨ ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯆꯩꯁꯤꯟꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯋꯥꯈꯜ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯑꯋꯥꯕ ꯀꯌꯥꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛ ꯉꯁꯤꯁꯨ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯤ ꯑꯁꯨꯝꯅ ꯆꯍꯤ 30ꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯂꯩꯁꯅꯥ ꯃꯄꯥꯝ ꯂꯝꯗꯝꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯤꯋꯥ ꯇꯥꯔꯁꯨ ꯇꯥꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯝꯃꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯃꯍꯥꯛ ꯁꯪꯒꯣꯏꯒꯤ ꯃꯆꯤꯗꯨꯗ ꯂꯥꯡꯂꯦꯟꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯏꯃꯥ ꯀꯅꯥꯒꯤ ꯌꯨꯝ ꯑꯁꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯏꯃꯥ ꯑꯗꯣ ꯍꯌꯦꯡ ꯏꯃꯥꯒꯤ ꯃꯤꯡꯁꯦ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯒꯤ ꯄꯥꯕꯒꯤ ꯃꯤꯡꯁꯨ ꯍꯥꯏꯔꯛꯀꯅꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯌꯨꯝꯁꯤꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯏꯁꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯀꯤꯕ ꯐꯥꯎꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯂꯩꯁꯅꯥ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯆꯩꯁꯨꯅ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯅꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯅ ꯇꯞꯅ ꯁꯣꯜꯂꯤ ꯏꯃꯥ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯦꯝꯃ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯏꯃꯥꯗꯤ ꯃꯤꯠꯁꯤ ꯃꯃꯤ ꯁꯥꯝꯂꯛꯂꯦ ꯑꯗꯨꯅ ꯐꯖꯅ ꯎꯗ꯭ꯔꯦꯅꯦ ꯏꯃꯥꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔꯇꯪ ꯅꯆꯥꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨꯕ ꯇꯟꯖꯥꯗꯨꯗ ꯂꯩꯁꯅꯥꯒꯤ ꯃꯅꯝ ꯑꯍꯜꯗ ꯊꯣꯛꯂꯛꯇꯨꯅ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯡꯂꯦꯟꯅ ꯅꯦꯅꯦ ꯑꯩꯈꯣꯏ ꯑꯔꯥꯞꯄ ꯈꯨꯟꯗꯒꯤꯅꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯗꯪ ꯃꯐꯝꯁꯤꯗ ꯂꯩꯖꯒꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯑꯁ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯆꯠꯂꯣ ꯅꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯂꯥꯡꯂꯦꯟꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯆꯠꯂꯁꯤꯕ ꯏꯅꯝꯃ ꯏꯃꯥ ꯏꯆꯥ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯖꯒꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯃꯅꯝ ꯑꯗꯨꯅꯗꯤ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥꯗꯨꯅ ꯏꯕꯦꯝꯃ ꯏꯃꯥꯅ ꯌꯥꯔꯕꯅꯤ ꯅꯃꯥ ꯅꯆꯥ ꯃꯐꯝꯁꯤꯗ ꯂꯩꯔꯣꯀꯣ
Leisna mamagi makhong sokna khurumlaga yamna kaplami aduga somdana mangandu mamaga machanapiga leiramdabaduda koichi thirami thifam khangrabada mayumda hanjilaktuna magi nupida amuk hai nangsune imaga chamane karino engon nong tainarisibo aikhoina moi chakhron tanbro somdana leisnagi mama masadu sangoi adugi masiduda khajinduna lehen khirami adugo leisnagi phibam si ubada hainaba midi yaudre adugo yumdugi ahal saba mamaduna leihanbagi ayabadu pikhrabanina adumak leirami leisnadi pakna changdre langlen oina yumduda changlaga imungi thabak singdu tawrami leisna matomda khali baba nangdina chana lakpa matamda amuk uge phangdre ko nakoina haiba intabina cha ise gasidi lukrabi haiba mingtholda phangduna lehore baba mathangi nonga lakpada leisna irumai thaba loiraduna magi lai khurumbadu adumak tawrami leisna hogi sakhumdani leisnagi manama ahal gitana hairi langlen noigi magi masakse asok yam thiri sibu karigino aduga masamsina karino tawrisibo langlen maithong sukna nene aikhai mase sumaina hana tawramdiye wadu haiduna langlena hawkhiba singdu wari liraklami mikup kharagi matung gitana adudi hoji oiriba saktamsi masano henkiba tare mani nene imana namit kudingi magi mamai sida hamuk adum taisali adumna namit kudingi sum taruklabada kona thangdadi amuba masuduna imagi unsada su sinkiduna ngasidi egi imase saktibi haibadu oikre adonene mina egi imase masakthi hairasu aidi imabu yam nusi aikhoi ta saunasu imabu mirai bire kaino noigi nabung amasu leibro lei madi na pisu thire adugo none sidana isina kaigi langlen makhoina mayum thadoktuna lakhibagi wari su liraklami wari taraba tungda gitana noigi nabungdo nongmadi soidana ningamdaba lakhini wado haiduna matam amada leisna mangkhibagi waridu langlengi mafamda liraklami adudi nene hojiki napido adum thiba phangdrabra phangkhidre isan nupido mabung anigi thaja oina ngalambani mana thibam khangkhidabadagi nabo asisu laina oiduna lehore napududi wakhan ne hetmanbadagi ikui kuidana lekhidre nene nogi wari sitabada isu yamna nungaite mapandana leisna na mamabu irubiduna hairi ima se tapna tawsiko ibema imagisu nangumbi isanupi ama leirammi kuire mafam khangkhidaba aina kalingaida isado amuktang imangsida leplarabadi ima sirasu yare ima nongmadi soidana halakhini aduga nakhoi mangda leplaragani khangdreda madumak isorna pinabiba oisano aduga asom nakandana khullekai du dalairiba mioisingna leisnabu nungsibadagi mahaki masanupa manganda pikhiba chakthongadu leisnana thifam khangdabadagi kunja singaduna manganda mamabu mirairiba karigino haina sauduna karimata pirakhidri aduna hojikti mangandu wabuna pattale mapal faringai chaba thapa watringai mahakna apopi mamagi awabu ukhidrabasu hojikti awabana pik thale aduna matai manau supakhata khanarami mangana nangna patabadagini aina ngasi oiriba punsi ase aina kari tawrage yare nangna pamda chalo aigi mado chamona bi oirisu machu aibu yangwana simlapane aduga aigi amata ngairibi chandusu mabung aibu yamluna khanjabane nangna patabadagi nangna haiba khuding ilubagi mahaina ngasidi nungsiraba ichan aduga machu ai khoibu semba ngamnaba honabada masagi phise leting thadokuna angawi saduna masagi maithongda masana amuba kali taishinduna masak lotuna mayada jagadaba posakto aikhoigi saruk khaglakhibi imane adudi mama oi bisingi hauna sani kaino magi to phom thopane adudi haike munata karigumba imagi adugumna pusiedura nahang lehobu thoklabadi nang aigi imaduna lokhiba thodang adugumna lobu ngambatra nangam loi ai khange nang sukam ngam loi ai di noigi na magi marai bakto pamjade aduna lobu sungam loi yare nangdi nungairi matam khaktane saruk yage heba waraba matamda namai le dina chen ge heba mine
ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥꯗꯨ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯀꯗꯧꯔꯦ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯏꯇꯠ ꯇꯠꯇꯅ ꯁꯣꯜꯂꯤ꯫ ꯏꯃꯥꯒꯤ ꯂꯩꯁꯅꯥ, ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯗ ꯏꯁꯥꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ, ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯏꯆꯟꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ꯫ ꯂꯩꯁꯅꯥꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯍꯟꯗꯕꯅꯤꯅ ꯃꯈꯣꯏꯅ ꯏꯃꯨꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯄꯥꯟꯒꯤ ꯌꯦꯅꯈꯥꯗ ꯂꯩꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯗꯅ ꯃꯃꯥꯅ ꯍꯥꯏ, ꯀꯔꯤꯒꯨꯝꯕ ꯅꯆꯟ ꯅꯨꯄꯤꯗꯨꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯅ ꯇꯝꯕꯤꯌꯨ ꯏꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯁꯣꯜꯂꯝꯕꯅꯤ ꯍꯥꯏꯅ, ꯑꯗꯨꯒ ꯏꯃꯥꯒꯤ ꯇꯔꯪ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯁꯅꯥꯁꯤꯡꯗꯨꯁꯨ ꯅꯆꯟ ꯅꯨꯄꯤꯗ ꯄꯤꯌꯨꯀꯣ, ꯃꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯕꯗꯤ ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯃꯥ ꯑꯩ ꯍꯥꯠꯄꯒꯤ ꯄꯥꯞꯇꯣ ꯄꯨꯕ ꯑꯣꯏꯌꯨꯀꯣ ꯏꯆꯥꯁꯥ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤꯌꯦ, ꯏꯆꯟꯗꯨ ꯐꯪꯅꯕ ꯊꯤꯒꯅꯤꯌꯦ ꯏꯃꯥ꯫ ꯂꯩꯁꯅꯥꯁꯨ ꯌꯦꯅꯈꯥꯗ ꯂꯦꯞꯇꯨꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯏꯃꯥ, ꯅꯆꯥꯕꯨ ꯀꯔꯝꯅ ꯁꯛ ꯇꯥꯛꯂꯁꯤꯒꯦ? ꯄꯥꯞꯇꯅ ꯌꯣꯝꯂꯒ ꯁꯥꯔꯛꯈꯤꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯣꯏꯕꯅ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥ, ꯅꯪꯒꯤ ꯅꯃꯥꯡꯗ ꯐꯥꯎꯕ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯍꯥꯏꯅ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯁꯅꯥꯒꯤ ꯃꯃꯥꯗꯨ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯅꯍꯥꯟꯈꯩ ꯂꯣꯠꯀꯦ ꯈꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯤ ꯂꯩꯁꯅꯥꯗꯨ ꯃꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯈ꯭ꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯁꯤꯗ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ, ꯏꯃꯥ, ꯏꯃꯥ, ꯁꯦ ꯑꯩꯅꯦ, ꯅꯪꯒꯤ ꯅꯆꯥ ꯂꯩꯁꯅꯥꯅꯦ ꯏꯃꯥ, ꯅꯪ ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯈꯣ ꯏꯃꯥ, ꯅꯪ ꯃꯤꯠ ꯄꯥꯡꯉꯣ ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯧꯔꯝꯈꯣ ꯏꯃꯥ꯫ ꯂꯩꯁꯅꯥꯅ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯗ ꯏꯉꯛꯉꯛꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡꯗꯨ ꯀꯧꯗꯨꯅ ꯍꯥꯏ, ꯇꯥꯆꯧ, ꯊꯩꯍꯥꯏ, ꯏꯅꯝꯃ, ꯅꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯉꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯦ, ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨ꯫ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯒꯤ ꯁꯛꯇꯝꯁꯤꯕꯨ? ꯇꯥꯆꯧ, 이마세 아무도 ꯄꯦꯟꯅ ꯁꯦꯕꯥ ꯇꯧꯖꯍꯧꯒꯦ, ꯅꯆꯟꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯕꯨꯡ ꯑꯅꯤꯗ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯕꯨꯡꯁꯤꯡ ꯑꯃꯗꯤ ꯃꯅꯝꯃꯁꯤꯡꯗꯨꯅ ꯂꯩꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥꯟꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯉꯥꯟꯗꯨ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯌꯥꯎꯗꯅ ꯄꯥꯜꯂꯛꯄ ꯌꯨꯝꯕꯥꯜ ꯑꯣꯏꯕꯅꯤꯅ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥꯗ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯀꯌꯥꯗꯨ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯤꯡꯂꯤꯁꯦ ꯏꯁꯥꯒꯤ ꯑꯁꯥꯗꯅꯤ꯫ ꯅꯆꯟꯅꯨꯄꯤꯗꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯏꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯆꯟꯅꯨꯄꯤꯒꯤ ꯑꯃꯗꯤ 이마기 찌르바 마tam다. 이사하는 닝타우금나 lep가다우리바니. 이사미 어이다바 야다바니고. 이마, 나 차이암 난 그래. 이마는 이선걸레는 용시도 아무도 할락하고 이마. Mathanggi nongalakpada laisnaga loinana mabung ani manamasingduga laktuna mangalbu thina chairami aduga wakhal yaudi haiduna phurami phana phadrabasu isang haibasi nungsidaba mamadi kanasu leitabanina laisna mabung ani gi makhong konduna tachau isabu phubigano madi angang ni nongmadi wakhal tarakini khanduna ngairi bane isabu phubigano tachau mabung yaimana hai apangbi nangna suk nungsibana sa asinadi mama nangbu nungsiba ngamdrene masai yamna phataba angangni mangan mama bu tapna kauri ima laisna phuk hawatuna machabu chena konsilaga hai karino isana oiramliba phibam sibo ima da sengna hayo ima matam kharana sase tumna namangbu manglana madak tauduna layuri gasidi amuk imana hawdopir nacha yam lan ayo tega piyo ima
Leksna machabu ngakpire haibagum hena chena konsinduna. Macha oibasingna mama mapabu nungsiba ngamdrabasu. Mama hoibi aina di isabu ngasi sa nungsiriye. Ima saudi. Pagnamak ima kilaibakine. Tajaw. Mangan mama butab na inthoklaga machanda yengduna. Ibong kilaibak tibi. Nabung si kaya da paludrabana. Nabung lankre. Sidagidi ay napatok na hinglagadabani. Nang kitamag. Ima kitamag. Leksna ki mabung ahal duna. Mangal. Nakoy gimita. Motay suday na biyoy na uribi. Namase. Matam amada. Ningthaw gilay makonda layribi. Mazaybe maras kumarigum. Maning tamna. Awat na palay na mabung anigi. Namit taway dun ang alambi misak amanine. Asum na warili duna mangan buhe na wakal tahalami. Mangan sumagi napiga kay na kre hay na kangalaglami. Matam adu da mama na hay. Napigi pun sisi. Kung thang amasway badak pazapam layte. Adu na lawiru si. Asum na Leksna na mamong napibu sa lawiru duna. Mabung anigi mayum da among halaki. Adugi matung mabung anina. Mama na sinaramba sana mayam do Leksna da loy na piraba matung. Lam khara su pibi duna maduda mayum su sahalami. Aduga mangangi napiso hausik tada ikay rin. Mahak na manembo hantaba miyang amada yeng luraga. Ngasi manembok na ningthaw gi konunggum na. Nungayraba mapam asidagi laki biningol ni haibag kanglak pamikup sida. Aduna manem gi mapam da lanjakri hay na su hayrami. Chahi kaya waba yaba warak laba matung. Hausik kakta Leksna hingbagi mahaw masak kang na hinglami. Aduga ngasi su mabungsing amadi manamasing aduna su masan bunung sibagi isin adudi mayeng taba tawda. Awat pa ama layrak pa matam na minsan biduna nungay na thambirami. Aduga chahi khara layraga langlin su awong awan matikcha na piduna nupa amada thazakirami. Amuk nungay ba panglaray kalambi Leksna do hanagi phibam da amuk hanjilagtuna ngasidi kaya da nungay na layraba. Asumna masa nupi luhong kraba matung Leksna do masa mamawat tawraga mabung ani amadi manamasing aduna yengsin biduna nungay na pankirami.